Ngara numida wairam phongkiba paujil pause digi maru oiba pau khara khangasiraka miyamda khudo tamjigi Churachandpur town da nauna irang tholakpada mar macha ama sikhre Paite macha ahum thiba khangdana leire curfew thamle Tha asigi taraga tareta mar furuki mahelulup amagi luchingba Risa lantem puya mar sakhangdaba kharana phadana pukhraga Churachandpur district headquarter da leiba school amagi mayada tamtina phuraba matung langthoktuna thamlambagi thodokka mari leinana Jomi Paite Furuka Unkanabagi Todok Ladingai Cherak Asida Ngarang Numidang Churachandpur district headquarter Manakta Laiva Semen Tongkong da ZCDF ki flag thetnaba hotnabada Nakal animaki miyoisingi marakta khatna chainaba thokpagi thodok amada Mar Furuki miyoi ama laikhidaba thodokna maram oiraga Churachandpur district ta asoba kanglupki irang lakpa hokre Ngarang Numidangi thodok adugi matung tarakpada khatna chainabada yaubani haiba Paite Furuki machi manau ani yauna naha om thiba khangdani leiri haina Churachandpur Police station na complaint tawrakhre haire ngarang numidangi thaudo aduda laikhidraba mioi adugi maming laloi pui pokhangte chayangkhai gi humdoi apokpa chota pokhangte Churachandpur gi semen gilga bengdagi ni haire mahaki asi bhagsang Churachandpur semen Christian hospital digi Police na laukhalaba matung ngasi ayuk Churachandpur district hospital gi mokta puraktuna postmortem tongnaba sem sakhre haire amarom da hiram asiga mari leina Mar student association na Churachandpur district police ta official complaint ama tawkhre haire hiram asiga mari leina ngarang numidang Churachandpur gi cement thongmayada thokiba khana chainabagi thaudo adugi matung tarakpada Paite macha ahum thiba khangdana leiri haina police station na complaint tawrakhre thiba khangdana leiriba miyoising adude lamu wanglang chaikun ga taru amasung mahaki manang nupa kangsong mang chaikun ga mari abokpa thangkhong muwang amasung kangkha hau chaikun gi nithoi abokpa daukha lam makhoi ahummak new lam ka ge khomi thangda gi ni haide amarom da Churachandpur town da nauna horokhiba irang asina maram oiraga irang asilaksina bagi damak vulnerable oiba mafamsing da repeat action forces CRPF Assam Rifles amasung Manipur Police ke ehemba forcing thajinina ngak sembagi thabaksing kangkhatkre haire serak asida Churachandpur district administrator amasung Christian Gorbe mission Churachandpur na district asigi miyamda santi oina nungsi chanana leiminana ba appeal tawre panbayai tha asigi taraga taretagi houduna Mar driver radio Richard lantem puya marbu phadina pokharaga tamthina phuraba matung Hundok lambagi mayota mara impuina ningthokaba phawpgi manungda phabada chenariba miyoshin surrender tawgadabani habigi demanda Churachandpur district pumbada shutdown lawthokuna thamkharaba matung district administration na BNSS ke section 163 ki makhada district asida athingbasing thamduna lakhibani makhata rapa pauda ceasefire tawnakharaba matung Israel na Hamas ki mathakte attack chathabada Palestinian chamri rom hatkre Israel amasung Hamas singa tawnakhiba ceasefire agreement tha ani mapum pharaklabasu ngarang Israeli forcing na Gaza Palestinian militant Hamas singna namna leiriba mafam amada chatharkhiba attack singda Palestinian chamri rom hatkre haina Palestinian Health Authority singna international media singda phongdorakre Palestinian Health Authority singna phongdorakpagi matung inna Israel amasung Hamas singa ceasefire tawnaduna tha anirop nakal animakta ingsek na lainaruraba matung Israel na nauna Hamas sing bohat kani haina ete chatharakhiba aduda micham sing ningba kaihalle Israel amasung Hamas animakna nakal animakta sign tawnakhiba ceasefire adu thugaibani haina maral sing sinade Hamas singna hostage oina thamrakhiba Israeli ani yangkhai gi manungda hauji Israeli yangkhai gi mapalom makhoi gi custody da hostage one leire aduga nakal animak yanakhiba asigi mediator sing tunggoiba solution ama puraknaba honariba aside Israel na Hamas singbu thugaina ba honai hana maral sire Israel gi prime minister Benjamin Netanyahu na hai Israeli forcing na Hamas singi mathakta strike tawnaba order pikhiba do Hamas singna process tawkhiba ceasefire gi matam sangdokse haiba yakhidabagi ni hairi aduga gazan singbu safagadaba mafam singda hongdokhinaba akanba wafamsu thamki hairi panbayai
Israel amasung Hamaski matakta ceasefire thamkiba asida Egypt, Qatar amadi US yauna mediator oina leiribani. Aduba hariba leba asina Israel gi thong aduba condemn tawri. Amadi European Union adi Tanthokhre ceasefire adu thugairakpani haina phongdokli. Makha tarakpo oina panam pause digi maruaba pau khara khangasaraka miyamna khudo tamjige. Manipur yauna state marigi delimitation tawnaba Supreme Court na Center da tha ahumgi matam pikhrei. Arunachal Pradesh, Nagaland, Assam amasung Manipur gi oina delimitation gi thaba pangthongnaba Supreme Court na Center da tha ahumgi matam pikhrei. President of India na state sing asigi delimitation gi thabak tawnaba kumjali sing aniga sumna kunda khangan karabasu delimitation gi thabak center na pakhatabadege state mari asigi apunma delimitation demand committee na Athuba matamda delimitation thabak tawhanbina ba Supreme Court ta tharakpa wakat amagi matangda Chief Justice Sanjeev Khanna na luchingba division bench amada hearing chathaki. Hearing aduda center gi maikeda lebliba Solicitor General to Sharm Henta na state ahum asigi delimitation gi matangda matam khara da center da pibina ba haijaki. Lodina delimitation gi thaba pangthokna ba Arunachal Pradesh amasu Nagaland gi oina de consultation gi thabak chathari. Adubu Manipuri oina di hauzik state asida lairiba irang asina thabak lokhatpada khudongchadaba mayoknabani haina so expects court asida thamle. Mamangda chathaki hearing da kumjali sing aniga sumna kunda pikiba presidential order amabu karigi thawoidabano haina court asina hangba laikharavani. Solicitor General na matam khara pibinaba hajarakpa wafam aduga mari lainana apex court asina mathangi hearing sahi asige July 18 da matam piki adubo state mari asigi delimitation gi thabak thi tha ahum gi manungda pangthoknaba khanganki. Petitioner gi maikeda lepki by advocate G Gammaina court asida thamkiba warolda President na order bihak thokpaga delimitation gi thabak center na pakhafam thokpani. Writ petition asimak thakiba sahi ani haukhre adubo ngasi phawba Nagaland, Manipur amasung Arunachal Pradesh ki oina delimitation gi thabak pangthoknaba center na khongthang amata lokhatpa udai. Aduba Assam gi oina the Ministry of Law and Justice na order ama thokibagi matung inna kumjali sing aniga sumna kunga humdoi da delimitation gi thabak loisingkre haba wafam thamki. Amaram the election petition of India gi makedigi phongdorakhiba wafam da Representation of the People's Act 1950 gi section 8A gi makada Central Government na delimitation gi thaba haunaba akhanaba direction ama pirakpa mathau tai haide. Kumjali sing aniga sumna kungi February 19 da thokiba presidential order amane union territory ama oiriba Jammu and Kashmir gi yauna awang nokpo ki state mari asigi delimitation tawnaba khangankibane. Delimitation demand committee gi makedigi Supreme Court na tharakhiba wakat adu da presidential order thawoidana state mari asigi delimitation gi thabak tawdaba haibasi constitution gi article 14 na piriba fundamental rights to equality bu khongawnabani. State mari asida sahi kaya ama ingtapna mikhau pangthoktuna lakli. Adubu kumjali sing aniga sumna kunda delimitation act amend tawkharabasu state mari asigi delimitation gi thabak tawduna lakli. Asigumba awang nokpo state singbo thawoidaba sina atei state singa sangdamnabada North East state singda khudongchadaba mayoknaduna lakli haina su petition aduda palle. Makha tarappa pauda Surasampuda Kuki amadi Paite chauna khuthoknare misimina yaure toibungda leiramba Kuki sing Paktak nana Paite singna Tanthokhre